ꯍꯥꯏ ꯃꯌꯥꯝ ꯉꯁꯤ ꯑꯩꯈꯣꯏꯅ ꯆꯠꯆꯔꯤꯕ ꯃꯐꯝ ꯑꯁꯤ ꯃꯌꯥꯝꯅꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗ ꯈꯪꯉꯝꯒꯅꯤ ꯉꯥꯎꯊꯦꯛꯄ ꯌꯥꯎꯒꯁꯦ ꯅꯥꯒꯥꯂꯦꯟꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃ ꯌꯥꯎꯔꯤ ꯂꯝꯕꯤꯁꯦ ꯌꯥꯝ ꯁꯥꯡꯕꯅꯤꯅ ꯊꯥꯎ ꯈꯔ ꯍꯥꯞꯈꯤꯁꯤ ꯂꯝꯕꯤꯗ ꯀꯣꯟꯅꯔꯛꯇ꯭ꯔꯗꯤꯅ ꯊꯥꯎ ꯈꯔ ꯍꯥꯞꯆꯜꯂꯦ ꯁꯤꯗ ꯑꯩꯈꯣꯏꯁꯦ ꯊꯥꯎ ꯍꯥꯞꯄꯅꯤ ꯁꯤꯗ ꯆꯪꯉꯤꯁꯦ ꯊꯥꯎ ꯈꯔ ꯍꯥꯞꯆꯜꯂꯒ ꯑꯗꯨꯝ ꯆꯠꯂꯅꯤ ꯑꯩꯈꯣꯏꯒꯤ ꯁꯤꯅ ꯁꯖꯥꯎ ꯄꯥꯝꯕ ꯀꯥꯡꯕꯨ ꯁꯤꯅ ꯁꯖꯥꯎ ꯄꯥꯝꯕ ꯀꯥꯡꯕꯨꯒꯤ ꯄꯨꯛꯁꯤꯒ ꯁꯖꯥꯎꯁꯤꯒ ꯄꯨꯛꯁꯤꯗꯤ ꯂꯦꯝꯅ ꯀꯪꯕ ꯅꯠꯇꯦ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯅ ꯀꯪꯉꯛꯏꯔꯥ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯂꯩꯔꯦ ꯌꯥꯝ ꯀꯟꯅ ꯈꯜꯂꯤ ꯁꯖꯥꯎꯁꯦ ꯍꯧꯖꯤꯛ ꯁꯤꯒꯨꯝꯕꯅꯤꯅ ꯐꯤꯠꯇꯤꯡꯗꯣ ꯌꯥꯔꯤꯁꯤ ꯉꯥꯛꯊꯣꯛꯑꯝꯕꯅꯤꯗ ꯈꯔ ꯁꯤꯅ ꯐꯕꯅꯦꯕ ꯀꯩꯅꯣꯗꯗꯤ ꯁꯥ ꯁꯪꯉꯤꯁꯤꯗꯤ ꯀꯅꯥꯒꯤ ꯀꯣꯔꯐꯨꯅ ꯌꯦꯞꯄ ꯂꯥꯛꯏꯁꯤꯅ ꯃꯌꯥꯏꯒꯤꯁꯤꯅ ꯀꯗꯥꯏ ꯁꯣꯝ ꯌꯦꯡꯉꯣ ꯃꯦꯅꯦꯖꯔ ꯄꯩꯁꯥ ꯌꯥꯎꯗ꯭ꯔꯦꯅꯦ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯕꯟꯗꯜ ꯃꯌꯥꯝꯗꯨꯕꯣ ꯁꯤꯃꯥꯏ ꯈꯥꯎꯁꯦ ꯄꯩꯁꯥ ꯉꯥꯏꯔ ꯃꯥꯜꯂꯦ ꯆꯠꯍꯧꯗ꯭ꯔꯦꯅꯦ ꯁꯤ ꯑꯉꯥꯡꯁꯤꯅꯅꯤ ꯂꯩꯔꯤꯁꯦ ꯁ꯭ꯄꯣꯔꯠ ꯃꯐꯝ ꯌꯧꯔꯦ ꯁ꯭ꯄꯣꯔꯠ ꯃꯐꯝ 스포츠 사이드 레인. 아도 너무 따라서 해야 돼. 부탁 말해. 부탁도 말해. 고스 한터가도. 알레 한터 떠와도. 니 좀 밤브라 버시다. 빠왜. 아씨. 동범 살레리. kan 먹을 때 하면. 또 이래 하지 뭐. ꯍꯧꯖꯤꯛꯁꯤꯅ ꯀꯔꯝꯕ ꯀꯔꯤꯅꯣ ꯌꯦꯡꯗꯣꯏꯁꯦ ꯁ꯭ꯄꯣꯔꯠ ꯑꯅꯧꯕ ꯑꯃ ꯀꯩꯅꯣ ꯇꯧꯔꯦ ꯏꯁꯤꯡ ꯀꯪꯉꯦꯕ ꯁ꯭ꯄꯣꯔꯠ ꯑꯅꯧꯕ ꯃꯐꯝ ꯑꯃꯃꯨꯛ ꯌꯦꯡꯁꯦꯅ ꯐꯛ ꯄꯣꯔꯛꯑꯅꯤ ꯍꯥꯏꯍꯧꯕꯅꯤ 시지 떠보면 왜 하는 게 이거 아직 떠고 그러잖아. 보러 타라. 너희들 왜 가다가 야우리지? ngasidik injang hauduri kudise kaba yauduri 산이나 통과도 하고 그래 신 나가봐 그래 거기 부자리 아이가 비ष्णु शर्मा나 कोई मैनेजर आइगा विष्णु शर्मा ने जे 통과도 하고 그래 이제 विष्णु शर्मा last 마데바 저래나 ꯌꯥꯝ ꯀꯟꯅ ꯁꯤ ꯁꯦꯡꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕ ꯍꯣꯠꯅꯕꯤ ꯁꯤꯗ ꯁꯥꯁ ꯂꯩꯔꯦ ꯁꯣꯝ ꯅꯥꯀꯟꯗꯅ ꯐꯨꯠꯄ ꯍꯧꯈ꯭ꯔꯦ ꯀꯩꯅꯣꯁꯦ
ꯑꯌꯥꯝꯕ ꯂꯣꯏꯁꯤꯜꯂꯛꯑꯦ ꯁꯤꯗ ꯑꯃꯗꯤ ꯂꯣꯏꯔꯦ ꯁꯥꯖꯥꯎ ꯁꯥꯕ ꯀꯥꯡꯕꯨꯒꯤ ꯂꯣꯏꯔꯦ ꯁꯤꯅ ꯀꯨꯛ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯈ꯭ꯔꯦ ꯃꯇꯝ ꯃꯥꯡꯍꯟꯗꯕ ꯀꯥꯡꯕꯨ ꯃꯇꯝ ꯃꯥꯡꯍꯟꯗꯕꯅꯤ ꯁꯤꯅ ꯃꯇꯝ ꯃꯥꯡꯍꯟꯗꯕ ꯅꯤꯄꯥ ꯑꯃꯁꯨ ꯂꯩ ꯁꯤ ꯃꯐꯝꯁꯤꯗ ꯆꯥꯔꯅꯤ ꯍꯧꯖꯤꯛ ꯌꯧꯁꯜꯂꯛꯑꯦ ꯊꯣꯡꯕ ꯊꯥꯛꯄ ꯁꯣꯝꯗ ꯇꯧꯔꯤ ꯁꯣꯝꯗ ꯀꯟꯅ ꯆꯥꯐꯝ ꯈꯣꯠꯐꯝꯗꯤ ꯐꯖꯔꯦ ꯁꯤꯗ ꯌꯦꯟꯒꯤ ꯇꯧꯒꯗꯧꯔꯦ ꯌꯦꯟ ꯑꯃꯨꯛ ꯂꯥꯛꯀꯗꯧꯔꯦ ꯑꯃ ꯁꯖꯥꯎ ꯂꯩꯔꯦ ꯀꯔꯤꯅꯣ ꯈꯥꯡ ꯅꯥꯛ ꯂꯦꯞꯄ ꯀꯔꯤ ꯇꯧꯔꯤꯅꯣ ꯊꯕꯛ ꯍꯥꯏꯔ ꯌꯥꯎꯗꯦ ꯅꯪ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ ꯃꯅꯥꯛ ꯍꯧꯗꯣꯡꯒꯤ ꯇꯥꯏꯞꯇ ꯀꯨꯜ ꯂꯩꯔꯒ ꯆꯥꯕꯅꯤ ꯂꯥꯛꯏꯁꯦ ꯃꯨꯜꯂ ꯈꯥꯡ ꯍꯩꯗꯣꯛꯈꯣꯏ ꯈꯔ ꯃꯥꯟꯅꯕ ꯈꯥꯕꯩꯗꯣ ꯄꯥꯏꯌꯨꯗꯅ ꯑꯣꯠꯄ꯭ꯔꯥ ꯑꯣꯠꯇꯕ꯭ꯔꯥ ꯌꯥꯔꯛꯀꯗꯧꯔꯦ ꯃꯩꯇꯥꯟꯗꯨꯅ ꯑꯣꯜꯂꯣ ꯑꯗꯨꯒ ꯂꯪꯐꯩ ꯌꯥꯝ ꯆꯠꯂꯛꯄ ꯂꯪꯐꯩ ꯌꯥꯝ ꯆꯠꯂꯛꯄ ꯃꯤꯁꯤꯅ ꯇꯧꯔꯤꯅꯦ ꯁꯤ ꯅꯠꯇ꯭ꯔꯣ ꯑꯁ ꯆꯥꯛꯀ ꯆꯥꯔꯗꯤ ꯑꯩ ꯐꯣꯟꯗ ꯇꯧꯒꯦ ꯇꯧꯅꯒꯅꯤ ꯃꯩ ꯖꯤꯔꯥ ꯑꯩ ꯃꯥ ꯂꯣꯏ ꯊꯥꯗꯣꯛꯈ꯭ꯔꯕ ꯖꯤꯔꯥ ꯑꯃ ꯀꯩꯅꯣ ꯇꯧ ꯇꯤꯀꯦꯠ ꯑꯅꯤ ꯇꯧꯔꯒ ꯌꯥꯏꯅꯦ ꯁꯤꯗ ꯄꯨꯖꯥꯔꯤꯁꯤꯕꯨ ꯊꯥꯖꯕ ꯈꯤꯇꯪꯗꯤ ꯋꯥꯠꯂꯤꯗ ꯈꯥꯕꯩ ꯑꯍꯥꯟꯕ ꯄꯥꯏꯕꯅꯤ ꯆꯥꯕꯗ ꯂꯩꯒꯗꯧꯕ ꯃꯤꯁꯦ ꯊꯣꯡꯉꯝꯃꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯥꯕꯩ ꯄꯥꯏꯁꯜꯂꯦ ꯁꯖꯥꯎ ꯁꯥꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯁꯖꯥꯎ ꯁꯥꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯁꯖꯥꯎ ꯍꯣꯡꯗꯣꯔꯦ ꯁꯖꯥꯎꯒꯤ ꯁꯖꯥꯎ ꯁꯥꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯁꯥꯄꯤꯛꯀꯤꯗꯤ ꯁꯖꯥꯎꯒꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯝꯇ ꯍꯥꯏꯔꯝꯃꯣ ꯆꯥꯗ ꯃꯤꯗꯤ ꯈꯪꯉꯔꯣꯏ ꯀꯃꯥꯏꯅ ꯇꯧꯗꯧ ꯃꯥꯟꯁꯦ ꯉꯁꯤ ꯆꯥꯛ ꯏꯟꯁꯥꯡꯁꯤꯕꯣ ꯁꯥꯅꯤꯅ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤ ꯁꯥꯅꯤꯅ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤ ꯍꯥꯞꯊꯔꯦ ꯑꯩꯅ ꯄꯨꯖꯥꯔꯤ ꯑꯣꯏꯔ ꯇꯥꯃꯤꯅꯦ ꯑꯃꯨꯛ ꯉꯁꯤꯁꯦ ꯁꯤꯗ ꯁꯤꯜꯂꯦ ꯃꯐꯝꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯁꯨꯃꯥꯏꯅ ꯃꯤꯁꯤꯡꯁꯨ ꯑꯁꯣꯝ ꯅꯥꯀꯟꯗꯁꯨ ꯑꯍꯟ ꯈꯔꯁꯨ ꯇꯧꯔꯤꯑꯕꯀꯣ ꯃꯐꯝꯁꯦ ꯌꯥꯝ ꯆꯥꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯃꯐꯝꯁꯦ ꯏꯪꯅ ꯁꯨꯃꯥꯏꯅ ꯁꯤꯗ ꯆꯥꯔꯦ ꯁꯤꯁꯤꯅ ꯃꯣꯏ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯅꯦꯕ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯁꯦ ꯁꯪꯗꯤ ꯁꯪꯒꯥꯗ꯭ꯔꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯉꯁꯤ ꯍꯣꯂꯤ ꯑꯣꯏꯕꯁꯤꯗ ꯅꯍꯥꯟꯒꯩ ꯄꯨꯟ ꯐꯪꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯉꯁꯤ ꯅꯨꯃꯤꯠꯁꯤda ꯄꯨꯟꯁꯤ ꯉꯁꯤꯁꯦ ꯀꯩꯅꯣ ꯑꯣꯏꯔꯤꯉꯩꯁꯤꯗ ꯌꯥꯎꯁꯪ ꯃꯩ ꯊꯥꯕ ꯅꯨꯃꯤꯠ ꯑꯣꯏꯕꯁꯤꯗꯅ ꯂꯣꯏꯁꯜꯂꯦ ꯃꯆꯨ ꯁꯪꯈ꯭ꯔꯗꯤ ꯍꯦꯛꯇ ꯃꯥꯜꯂꯤ ꯀꯦꯁꯟꯕꯤꯒꯗꯤ ꯍꯦꯛꯇ ꯐꯖꯔꯤꯑꯕ ꯍꯥꯏꯕ ꯁꯥꯗꯣ ꯊꯦꯡꯅꯔꯨꯕꯗꯒꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯑꯣꯜꯂꯦ ꯍꯣꯏ ꯁꯤꯗꯒ ꯐꯝꯃꯒ ꯄꯨꯟꯁꯤꯟꯕ ꯏꯁꯩ ꯁꯛꯀꯗ ꯆꯥꯎꯔꯦ ꯇꯦꯔꯦ ꯅꯥꯝ ꯑꯣꯏꯔꯝꯕꯗꯒꯤ ꯑꯃꯔ जिकीजान लोइसल्लगे मैंने बोला क्या उठा दिया कहाँ से उठा दिया किसको उठा दिया कईमा हिंदी की होली था बन के सौ के उठा दिया सब कौन छोड़ा था आप छोड़ा था क्या मैंने उधर को बोल दिया आप छोड़ा था क्या
Này cái tàu nó khôi lồ nó. Tông là suy program sức mấy tông kê. Program tiếp nung ai đó. Rồi, view sức phải chứ. Cái mình rất xin biết rồi đó. Phải. ꯆꯥꯛꯁꯨ ꯐꯖꯅ ꯆꯥꯊꯣꯛꯑꯦ ꯉꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ Happy birthday. ꯅꯣꯡ ꯐꯥꯗꯣꯛꯁꯨ Happy birthday ꯁꯥꯟ ꯊꯣꯡꯕ. ꯅꯣꯡ ꯐꯥꯗꯣꯛꯁꯨꯅꯦ ꯁꯨꯃꯥꯏꯅ Cái ấy birthday tôi mới kể đã, hay là phụ thuộc vào gì mà mình kể đã. ꯅꯣꯡ ꯐꯥꯗꯣꯛꯁꯨꯅꯦ ꯁꯨꯝꯌꯥ ꯇꯝꯌꯥꯁꯤ ꯂꯥꯛꯑꯒꯅꯦ ꯑꯁꯤꯛꯄꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯄꯨꯟꯗꯅ ꯈꯣꯠꯇꯅ ꯅꯨꯡꯉꯥꯏꯕꯁꯦ ꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯇ꯭ꯔꯦꯕ Si sơn nam chứ lỗ. Ya, nang birthday này hay là cái nó thấy đồ nó gì cái. Ai birthday je oi kum lakum. Sơn nam chứ. Oi kum lakum. Ya, masak hơn ngoài thì chắc hay làm sao hơn. Photo nang si đó phát tông là gì rồi. Đâu bị không thì đó, mà tí chụp băng gì đấy, bao nhiêu ra mà. Là cũng ngạc tính người nè. 佢များอยู่มันนี่อยู่แต่ Nó xin mà phụ sa đến tàu chứ. ไอ้ทิ้งจะรู้ที่เลยหรอ Cái đó mới thi lời thế nào. Nó kinh năm nó chụp lâu thi lời rồi. Không biết số tiền xe đâu cái hẹn nó vậy.เป็นซะทุเนี่ย Thật. Mới là chụp plan này kìa. Hai cái này. Mấy cái Thảo bên này ngồi dê, đu hà lơ dê. cái bây giờ này hay kia mà nè. Ê, cái quả này mà này. Cái hay nào cái 짜닝 dân 많이 này. 싸는데 짜닝 봐 Tadi mau di sana itu maya mang jadi kena haning deh. Haning deh. À đâu hồi xuôi ra đi. Hore khang kan ni. Sa de mini khang bote. hau bọc cái nó đâu Lawo to. Khang nang lawo to. Mr. Salamda yaukshaleme saidagi ayukte pulakpado yaushale kolik phengi dugu yum halani nuai khre maina loshale ngasigi chakcha apagi program sida ije moi kolik pheng bagi sherang amathi shatni sherang thi ke sherang bom to bole uti sherang le ute sherang thi sherang bom to Ada sinir li bar mo dis silawagi. Lawagi. Iba si phawga. Sang su ko pi re ko su phen han le. pukaji one pukaji tap tang cha sal laga ma te ju Hey. Hero kum di hati ne ai dorot fikar do. as Mai thu mo. ang katoro judo pakche yam na ang katoro Mai thu mo. bubi khibado ningon thamoi kari penja hoge ye si thi kata dikai thagatori bai de ai siguma thagata dikai thagatori ba Thagalo ani ya thagalo. Koro yare koro mathangda Messi na teragi Messi terai Messi na kaudra ji terai Messi wow koro terai Messi ji lore se ai un kau ke se ai gi un namu se ai kau se ai Sơ à thôi bông gì. gitu niko kalau juga gitu Ya dre. Aduh yang hay taba. yang tak ada betul nak mungkin ni as Kari hay na. Sabe tuga yung dahil lagi to kandang sagi bon sanabam do adu do bolong sanalere me ko bon sanama team yeng edu lo shalak do ko je bon nga kau sanje na sum potha boy na tar bon nga kau sanabne me Dumayam video je nungai biradi like share subscribe to shin biramo makata ba video thagalak pa matamda ano bu thagalak pa matamda khangna na ba mayam support to biramo ko mayam